James ayuk ngana huraga thabak chanaba losili Susilasu machana thangnaba sangom purei sei bungo jowa migi ori sanabada finganuko saunimba fana leirabasu fataraga lakadabani hairaga machagi makutta manam nambi James na oima adoi chandi agotkraba hagolabani nangna ngangbini kiduna asaina agotkrabani farima ayimu thokhi hairaga kaka loirabo chalase hairaga thokri tombasu lao lao aisi leire hairaga chakri Susila imungda mujanga aga Jackson hoi poina hoi loinau dui makoi sing dunga sidi kanamada tumba gwanade nimai gi kada mujanga I moi pabong agolo thengi nimai so gola I angang sing de go kraba hoi agol kri ibunga chawbaga tombaga di mi ama unaruni ne chakri ye tombadi aiga thabak chakadabani ne fara mukta dara toani nangna madum hanjarasani ai bemada mayamba singi sangom ta pialukige khamena ni khak thabado amte ingsi lukige isu ngai khone mama nangbo kaidaragi moi pamo angang manga se luna tawgadabani ko moi gi na habada aikoi ni natana kanam leidrabani thautredi keino moi sui changak tani aine hena nungsiri bani akoi bemase moi no thokna luna tawkre ngarang su moi tamo chawna moi gi khangrau leiraba keino aduda magi leirakti na kaptana aduga mayamba singna thimaga moidagi lupa lising amamam lauraga simpuda thadariba mangau thidako masigi ngangse mayamba singdagi laudrasu aingodagi lauraga yarabaduba nachana pise aikhoidagi pisa lawba yaroina moita machawna amata lawhandabani ichan matomtani moina loina tawni adugine sina suyena kebenzen khrena chana pise hairaga ngangang dana thokre aduga mo ibema nayamba singi sangom ta piru lao jenitana hoi asi hairaga sangom adu puraga mayamba singbu mathang kauraga hawdoi hawdokpada tamalaktraba aduda oh noy mata hawatra tamacho kauragi ko asi hairakpadigi moi taruktu mathang fofogolai ogole yaw theng mayam sangom si thamamage hairam laga chakre moi singso wanaraga press tawnaduna magi thabak tawnakre Leibaklei ngasidagi thabak chatpa hawgadabanina nganna goduna surjalebei babu khurum jabaloraduna mamaga mapaga gi chapi ruraga manau nu pagi ka da changai ton nangi exam na karam kanda tarage ton na handak tha sida khangani hayeje fare kana hanagadabani pista paidaba michang lejadaba khoigidi laik na khoigi michang oigadabani ko hairaga se chaje thakto je sunga sidagi thabak jakadabani na chak thongki oi je asumna Leibaklei mama bu chak pizeramaga mapada mama bu sinajarami baba yumda gen topirangano ko yu thapa mo chalaga leiramni ibohalna ihe ipa yu thaktrene ibema nang fazana chalo Leibaklei mama da mo onsilaga ima ai mo chalo kiye ko hairaga mama da manun na mali don da mo onsilaga don je chale ko oi je machi bu maning jaduna leijawi kayadi fazakri ngasidi machina fanek thambale ko amasilaga yamne yakdabi lei machugi warok toba fi mana sari setuna masang baduna bini lolaga heking bada yamda lebagi momda machina thoki badu don mama don silaga ima akoi jesa fadi fazabajani mama su machana pagi wadu dabada apaga panna nokje Leibaklei na tholakpada premi thengnaraduna premi gi mayambaga punna lakmini premi gi mayambana Leibaklei ichandi thabak tawre haine oi ta chaw ngasidagi chatpa horine premi na Leibaklei na ngasidi yamna fajaye manager oibada matik chapchabi do oire Wari sana lakpana official re Leibaklei na ta chaw premi ai leuragi ko hoi asi airam laga ani dusu zakre somda Jackson amadi boinau bakhoi ni su Leibaklei lakpu bada changa ga Jackson na itaima he soibani ichi age toba hekta soikhiba
ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯪꯉꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯩꯐꯝ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯄꯣꯏꯅꯥꯎ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯂꯣꯏꯅ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯩꯅ ꯆꯠꯈ꯭ꯔꯦ ꯑꯣꯐꯤꯁꯇꯨꯗ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯕꯥꯛꯂꯩ ꯎꯕꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯦꯁꯨ ꯍꯥꯏ ꯃꯁꯛꯅ ꯐꯖꯕꯅꯦ ꯏꯆꯥ ꯅꯨꯄꯥꯒ ꯂꯩꯔꯝꯃꯗꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯗꯀꯣ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯝꯁ ꯆꯪꯉꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯖꯦꯝꯁꯁꯨ ꯇꯥꯍꯧꯏ ꯃꯣꯏꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯈꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒꯅ ꯍꯦꯟꯅ ꯃꯇꯣꯝꯗ ꯈꯝꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯂꯩꯕꯥꯛꯂꯩꯅ ꯐꯥꯏꯜ ꯈꯔ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨ ꯖꯦꯝꯁ ꯆꯪꯉꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯕꯥꯛꯂꯩꯕꯨ ꯌꯦꯡꯖꯩ ꯂꯩꯕꯥꯛꯂꯩꯁꯨ ꯖꯦꯝꯁ ꯆꯪꯉꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ ꯖꯦꯝꯁꯅ ꯃꯤ ꯆꯪꯉꯛꯄꯒ ꯑꯃꯠꯇ ꯎꯗꯦꯀꯣ ꯂꯩꯕꯥꯛꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯌꯦꯡꯊꯣꯛꯎꯕꯗ ꯖꯦꯝꯁ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯔ ꯑꯩ ꯁꯥꯔ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯀꯩꯅꯣ ꯁꯥꯔ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯃꯄꯨꯗꯣ ꯁꯥꯔꯅꯤ ꯑꯗꯨꯅ ꯁꯥꯔ ꯀꯧꯕꯅꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯑꯗꯨꯏ ꯃꯍꯨꯠꯇ ꯗꯥ ꯖꯦꯝꯁꯅ ꯑꯗꯨꯝ ꯀꯧꯋꯣꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯕꯥꯛꯂꯩꯅ ꯐꯤꯠ ꯇꯧꯔꯒ ꯇꯜꯂꯦ ꯑꯩꯗꯤ ꯁꯥꯔ ꯀꯧꯅꯤ ꯌꯥꯔꯣꯏ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯄ꯭ꯔꯦꯃꯤꯒ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯊꯕꯛ ꯆꯠꯅꯤꯅ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕ ꯄ꯭ꯔꯦꯃꯤꯒ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯊꯕꯛ ꯆꯠꯅꯤꯅ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕ ꯃꯣꯔꯣꯛ ꯃꯩꯊꯪ ꯆꯥꯔꯛꯑꯦ ꯖꯦꯝꯁ ꯂꯩꯕꯥꯛꯂꯩꯒꯤ ꯏꯟꯖꯥꯡ ꯃꯃꯤꯡꯗꯣ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯕ ꯃꯣꯔꯣꯛ ꯃꯩꯊꯣꯡ ꯍꯥꯏꯕ ꯑꯝꯇ ꯇꯥꯗ꯭ꯔꯤꯌꯦ ꯑꯗꯨꯗꯤ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯪ ꯃꯆꯥꯁꯦ ꯑꯗꯨꯒ ꯈꯪꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯀꯣꯟꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯄꯣꯏꯅꯥꯎ ꯆꯪꯉꯛꯑꯒ ꯇꯥꯃꯣꯆꯥ ꯉꯔꯥꯡꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯖꯦꯝꯁ ꯑꯃꯨꯛ ꯂꯩꯕꯥꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦ ꯐꯣꯟꯅꯦ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯌꯥꯅꯤꯌꯦ ꯁꯥꯔ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦꯕ ꯑꯩꯅ ꯄꯤꯕ ꯄꯣꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯍꯧꯖꯤꯛ ꯊꯨꯒꯥꯏꯖꯅꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯂꯩꯖꯒꯦ ꯖꯦꯝꯁ ꯁꯥꯎꯔꯛꯇꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯂꯪꯉꯒ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯔ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯨꯒꯥꯏꯔꯤꯕ ꯍꯥꯏꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯂꯩꯕꯥꯛꯂꯩꯅ ꯁꯥꯔ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯁꯤꯗ ꯐꯝꯃꯣꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯖꯦꯝꯁꯇꯨ ꯐꯝꯃꯤ ꯂꯩꯕꯥꯛꯂꯩ ꯂꯩꯃꯥꯏꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯑꯀꯥꯏꯕ ꯐꯣꯟ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯄꯣꯂꯤꯊꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯗꯁꯕꯤꯟꯗꯨꯗ ꯊꯥꯗꯩ ꯃꯆꯤꯟ ꯃꯆꯥꯗꯨꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯄꯣꯠꯇ ꯍꯦꯛꯇ ꯇꯥꯏꯅꯔꯗꯅ ꯖꯦꯝꯁꯅ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯀꯩꯝ ꯅꯠꯇꯦꯗ ꯃꯊꯪꯗꯗꯤ ꯄꯣꯠꯇ ꯇꯥꯏꯅꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤꯗ ꯁꯥꯔ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯔ ꯑꯗꯨꯝ ꯀꯧꯈꯤꯗ꯭ꯔꯥ ꯀꯧꯔꯔꯣꯏꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯥꯡꯗꯗꯤ ꯀꯧꯒꯦꯕꯀꯣ ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯗꯥ ꯖꯦꯝꯁꯀ ꯑꯩꯒꯗꯪ ꯂꯩꯔꯕ ꯀꯥꯟꯗꯅ ꯗꯥ ꯖꯦꯝꯁ ꯀꯧꯒꯦ ꯌꯥꯏꯀꯣ ꯖꯦꯝꯁꯀꯁꯤꯗꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯥ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯔꯨꯗꯕ ꯖꯦꯝꯁ ꯉꯁꯤꯗꯤ ꯂꯩꯕꯥꯛꯂꯩꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯕꯥꯛꯂꯩꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯖꯦꯝꯁꯅ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯟꯗꯣꯏꯅꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯌꯥꯅꯤꯌꯦ ꯂꯥꯏꯟꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ ꯑꯩꯅ ꯊꯤꯟꯕꯤꯗꯣꯏꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯗꯣꯏꯅꯦ ꯌꯥꯅꯤꯌꯦ ꯃꯤꯅ ꯈꯪꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯖꯦꯝꯁꯇꯨ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯛꯏ ꯂꯩꯕꯥꯛꯂꯩꯅ ꯅꯠꯇꯦ ꯗꯥ ꯖꯦꯝꯁ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛꯂꯩꯕꯨ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯀꯧꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯦ ꯇꯝꯐꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯣ ꯋꯥꯗꯦ ꯀꯩꯝꯇ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅꯤꯉꯣ ꯃꯄꯥꯁꯨ ꯆꯪꯉꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯕꯦꯝꯃ ꯋꯥꯕ꯭ꯔꯣ ꯏꯆꯥꯕꯣ ꯋꯥꯗꯦꯗ ꯄꯥꯕꯨꯡ ꯇꯣꯟꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯇꯣꯟꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ ꯆꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯐꯤꯁ ꯀꯥꯕꯁꯤꯕꯣ ꯁꯣꯝꯗꯁꯨ ꯖꯦꯛꯁꯟ ꯑꯃꯗꯤ ꯕꯣꯏꯅꯥꯎꯅ ꯇꯝꯗꯨꯅ ꯁꯨꯁꯤꯂꯥꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯁꯨꯁꯤꯂꯥꯅ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯕꯣꯏꯅꯥꯎꯅ ꯏꯃꯥꯁꯦ ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯔꯤꯌꯦ ꯈꯨꯐꯖ ꯑꯃꯅꯤ ꯍꯥꯏꯀꯥꯟꯗꯦ ꯁꯨꯁꯤꯂꯥꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯉꯛꯏꯅꯤ
ꯈꯪꯕꯗꯤ ꯖꯦꯝꯁꯟꯅ ꯍꯥꯏꯕꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯖꯦꯝꯁꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯅꯥꯎꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯖꯦꯛꯁꯟ, ꯕꯣꯏꯅꯥꯎ ꯅꯕꯥꯅꯤꯅ ꯐꯣꯟ ꯑꯝꯇ ꯂꯩꯔꯒ ꯑꯝꯇ ꯄꯤꯔꯨꯆꯣ꯫ ꯕꯣꯏꯅꯥꯎꯅ ꯇꯥꯃꯣꯆꯥ ꯉꯁꯥꯏ ꯐꯣꯟꯗꯨꯗꯤ ꯂꯧ ꯌꯥꯗꯦꯅ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯖꯦꯛꯁꯟꯒ ꯕꯣꯏꯅꯥꯎꯒꯗꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯅ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯂꯩꯕꯥꯛꯂꯩ ꯍꯣꯏꯗ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯅꯤꯡꯗ ꯃꯄꯥꯒ ꯄꯣꯠꯆꯩꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒ ꯇꯣꯟꯒꯅ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯇꯣꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯕꯣꯏꯅꯥꯎ ꯆꯪꯉꯛꯇꯨꯅ ꯏꯆꯦ ꯂꯩꯕꯥꯛꯂꯩ ꯂꯩꯕ꯭ꯔꯣ? ꯇꯣꯟꯅ ꯍꯣꯏ ꯂꯩꯌꯦ, ꯀꯥꯈꯠꯂꯣ ꯑꯩ ꯆꯦ ꯀꯧꯔꯛꯀꯦ꯫ ꯖꯦꯛꯁꯟꯅ ꯉꯥꯏꯈꯨꯑꯣ, ꯅꯪ ꯆꯦ ꯂꯩꯕꯥꯛꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯥꯔꯣ? ꯍꯣꯏ ꯃꯥꯅꯦ꯫ ꯇꯣꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛꯂꯩ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝꯕꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯍꯣꯡꯗꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯐꯤ ꯑꯃꯨꯛ ꯁꯥ, ꯍꯤꯡꯒꯣꯜꯒꯤ ꯊꯕꯛ ꯑꯃꯨꯛꯁꯨ ꯇꯧ, ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯗꯨꯁꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯖꯦꯛꯁꯟꯅ ꯑꯣ ꯃꯥꯏ ꯒꯣꯗ, ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ꯫ ꯇꯣꯟꯅ ꯑꯗꯣ ꯁꯤ ꯐꯝꯃꯝꯃꯣ, ꯑꯩ ꯑꯩꯈꯣꯏ ꯆꯦ ꯀꯧꯔꯨꯈꯤꯒꯦ꯫ ꯇꯣꯟꯅ ꯃꯆꯦꯕꯨ ꯀꯧꯔꯨꯔꯒ ꯂꯩꯕꯥꯛꯂꯩꯁꯨ ꯆꯪꯉꯛꯏ꯫ ꯀꯅꯥꯅꯣꯅꯦ? ꯖꯦꯛꯁꯟ, ꯕꯣꯏꯅꯥꯎ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ, ꯀꯩ ꯂꯩꯔꯒꯦ? ꯐꯣꯟꯁꯦ ꯄꯤꯔꯨꯆꯣꯅ ꯑꯩꯈꯣꯏ ꯈꯪꯁꯅꯥꯅ ꯍꯥꯏꯗꯅ ꯄꯤꯕ ꯂꯥꯛꯏꯅꯦ꯫ ꯖꯦꯛꯁꯟꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯏ꯫ ꯕꯣꯏꯅꯥꯎ ꯖꯦꯛꯁꯟꯗ ꯌꯦꯡꯉꯛꯏ꯫ ꯂꯩꯕꯥꯛꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ, ꯐꯣꯟꯁꯦ ꯇꯥꯃꯣꯆꯧ ꯅꯣꯏ ꯆꯦꯗ ꯄꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯦ꯫ ꯁꯤꯗ ꯁꯤꯝꯁꯨ ꯂꯣꯏꯅ ꯍꯥꯞꯄꯕꯅꯦ, ꯏꯆꯦꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯝꯕꯔꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯞꯄꯕꯅꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨꯁꯨ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯦꯝꯁ ꯂꯩꯕꯥꯛꯂꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯥꯅ ꯍꯦꯛ ꯇꯧꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝꯃꯒ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯉꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯔꯤꯡꯂꯛꯏ꯫ ꯖꯦꯝꯁ ꯍꯔꯥꯎꯅ ꯌꯦꯡꯂꯨꯕꯗ ꯖꯦꯝꯁꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕꯀꯣ ꯇꯟꯖꯥ ꯆꯥꯗꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯖꯦꯝꯁꯟꯅ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯆꯤꯟꯗꯦ, ꯑꯗꯣ ꯅꯪ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ ꯇꯟꯖꯥꯗꯤ ꯊꯤ ꯆꯥꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯋꯥꯔꯤꯒ ꯁꯥꯒꯗꯕ ꯂꯩꯕ꯭ꯔꯥ? ꯍꯣꯏ ꯂꯩꯌꯦ꯫ ꯖꯦꯝꯁꯟ ꯉꯛꯅ ꯀꯅꯥꯒ ꯅꯪꯗꯤ ꯁꯥꯗꯣꯏꯕ? ꯅꯨꯄꯤꯁꯨ ꯀꯣꯏꯗꯕ ꯅꯪꯕꯣ? ꯏꯕꯨꯡꯉꯣ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯂꯩꯕꯥꯛꯂꯩꯒ ꯑꯁꯦꯡꯕ ꯈꯪꯅꯔꯕꯣ? ꯍꯣꯏ ꯈꯪꯅꯔꯦ꯫ ꯁꯦꯡꯉꯕꯣ? ꯑꯁꯦꯡꯕꯅꯦꯕ, ꯊꯥꯖꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯥ ꯀꯣꯜ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯗ ꯈꯪꯉꯅꯤ꯫ ꯋꯥꯔꯤ ꯁꯥꯕꯗꯀꯥꯗꯤ ꯌꯦꯠꯆꯔꯣꯏꯌꯦ, ꯑꯩ ꯍꯌꯦꯡ ꯁꯨꯇꯤ ꯂꯩ, ꯅꯣꯏꯗ ꯂꯥꯛꯀꯅꯤ, ꯆꯥ ꯍꯥꯞꯄꯝꯃꯣꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ꯫ ꯅꯨꯡꯊꯤꯜꯗ ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯥꯔꯁꯦ, ꯑꯩ ꯊꯕꯛ ꯂꯩꯕ꯫ ꯀꯔꯤ ꯊꯕꯛ? ꯏꯇꯨ ꯁꯦꯟꯅꯕ꯫ ꯄꯥꯜꯂꯣꯍꯦ, ꯀꯣꯏꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤ, ꯈꯝꯕꯜꯗꯅꯒꯁꯨ ꯇꯧꯔꯤ, ꯁꯤꯅꯤꯕ꯫ ꯑꯩꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯑꯃ ꯂꯩꯕꯗꯣ, ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯅꯪ ꯀꯣꯏꯔꯣ, ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯂꯧꯔꯁꯤ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯐꯔꯦ ꯑꯩ ꯊꯝꯃꯒꯦ, ꯍꯌꯦꯡꯗꯣ ꯆꯥ ꯍꯥꯞꯄꯨ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯏꯃꯥꯁꯤꯗ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯖꯦꯝꯁ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯗꯨ ꯑꯃꯠꯇ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯕ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯀꯔꯤ ꯇꯧꯗꯅ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯕ, ꯐꯣꯟꯁꯦ ꯇꯧꯔꯛꯇꯦꯕꯁꯦ꯫ ꯂꯩꯕꯥꯛꯂꯩ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯁꯥꯒꯦꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯑꯒ ꯀꯣꯟ ꯃꯊꯛꯇꯨꯗ ꯐꯝꯃꯒ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯁꯤꯔꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯨꯔꯒ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯗꯣꯏꯖꯥꯠꯂꯥ? ꯍꯦꯔꯥ, ꯐꯣꯟ ꯂꯩꯕꯤꯔꯛꯄꯒꯤ ꯊꯦꯡꯛꯌꯨ ꯐꯥꯎꯕꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯅ ꯍꯥꯏꯔꯒ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯉꯒ ꯇꯥꯃꯣꯆꯧ ꯑꯩꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯤꯡꯗꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯖꯦꯝꯁꯅ ꯍꯜꯂꯣ꯫ ꯂꯩꯕꯥꯛꯂꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯁꯥꯔ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯁꯥꯔꯗꯤ ꯆꯥꯔꯕꯣ? ꯑꯩꯁꯨ ꯆꯥꯔꯦ, ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ? ꯐꯤ ꯁꯥꯒꯦꯅ ꯇꯧꯔꯤꯌꯦ, ꯑꯗꯨꯗ ꯁꯥꯔꯗ ꯐꯣꯟ ꯂꯩꯕꯤꯔꯛꯄꯒꯤ ꯊꯦꯡꯛꯌꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦ꯫ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯒꯤ ꯑꯇꯩꯗꯤ ꯍꯥꯏꯔꯣꯏꯗꯕ? ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯥꯔ꯫ ꯁꯥꯔꯗꯣ ꯀꯧꯒꯅꯣ ꯍꯥꯏꯗ꯭ꯔꯣ? ꯍꯣꯏ ꯀꯧꯔꯦꯕ ꯁꯥꯔ꯫ ꯗꯥ ꯖꯦꯝꯁ, ꯑꯗꯣ ꯑꯩ ꯐꯤ ꯁꯥꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ? ꯉꯥꯏꯈꯨꯑꯣ꯫ ꯗꯥ ꯖꯦꯝꯁ ꯍꯥꯏꯅ ꯑꯝꯇ ꯀꯧꯔꯝꯃꯣ, ꯑꯗꯨꯒ ꯊꯝꯃꯣꯕ꯫ ꯂꯩꯕꯥꯛꯂꯩꯁꯨ ꯇꯞꯅ ꯗꯥ ꯖꯦꯝꯁ, ꯍꯥꯎ ꯅꯨꯡꯁꯤꯕꯤ, ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯐꯠꯀꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯖꯦꯝꯁꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯖꯦꯝꯁꯁꯨ ꯂꯩꯕꯥꯛꯂꯩꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯍꯥꯛꯇꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯅ ꯑꯁꯨꯝ ꯆꯠꯈꯤ꯫